ngase phong ki tongan manipuri sifong singa masum thoki ba thodo wathok singdagi marwebi ipausing miyam na thamsigi ahanbada manipur news taki lakusaraga more da Kuki sing state force the ising supply tawba gari am hijack tawkhre village volunteer tenopal Kuki Zogam gi maike digi more da lariba state force sing da ising yauna sana thanaba polam sing amata pibi yaro hena athingba thamkiba adugi manungsana ngasi nungthul more da police commando gi ising supply tawba tata di tanker am Kuki kulai pai bisingna hijack tawraga howland phai romda puraga sakre gari edu bu thariba muslim adubuna matun amuk hana tawbi yaro hena warning piraga thadorakre ari atopa pawmana President address Manipur Santi Thamnabagi wafam yaukidaba ningba kainingai ni Congress Manipur gi issue Parliament ki budget session da puthokani Hauzik chathariba Parliament ki budget session asida laiba asida thabak phangdaba posagi mamal ka hena tangkhalakpa amasung Manipur gi issue gi matang pukhanaba akhanaba mifam pangthoktuna warep lokre mifam adura Parliament pi hiba President ki address Manipur Santi laknaba appeal phawbudi tawbi yabani haina nungnang ba phungdokre Manipur hauzik mayok nariba tangta dab issue si yauna leba sida thabak phangdaba amasum pochagi mamal tangkhalak leba sigi matangda ngarang Congress Parliamentary Party ki Sip Sonia Gandhi na share loduna Congress Parliamentary Strategy Group ki mifam pangdokre mifam adu lawyer ba matungda Rajya Sabha ki Congress ki deputy leader oidiba Pramod Tiwari na hakibana Parliament session asiga mari lainana Bharat ki President Sarkar asina tunga paikhalakadoriba thabak thoram singi matangna phongdokhiba wafam adu mauk saga dumak mane yamna maru oidiba Manipur hauzik thokliba issue si yauna thabak phangdaba posagi mamal hengalakpa amasum laumi singi income hengatwigi matangna wafam amata pande haina nungnangba phongdokhi Lok Sabha da Congress ki chief whip oidiba ke Suresh na hakibda Parliament session asiga mari lainana budget debate amasum President address ki motion ki khana nainabada Manipur gi issue yauna toan issue kya thangatkani BJP gi lairiba government asina house ta makhoi gi business adu khakta pass tawna bohane leba sigi lairiba issue gi matangna di karimata thawai yaude haina pen da phungdokhi AICC ki President Malik Arjun Kharge na leba sigi President Draupadi Murmu na Parliament pi khiba ma ki address ta Manipur gi issue sigi matangda karimata pandaba si yamna ningba kainingai ni President na yamdrabada Manipur santi thamnabagi matangda appeal phawri tawi yabni Manipur hingsa gi thawung sing tholaknibasi thama pan suroklabani hanakta su miyoi ani shiraga ahumna aso apan nangkhibagi thawdok leikrabani haina pen da phungdokhi atopa pawmadana State sida wetland sawang yankairom lairambagi manungda mamingtagi oina wetland chamaga taraga mapan khakta ngairi wetland sawang yankairom lairamba Manipur ngasi state government na tarukhak kannabu yamna kan honari hauzik lamdam sida musi oina aerial view da uba phangliba wetland chamaga taraga mapan gi manungda ahan bigi oina wetland kunga mari masak khangdoklaga madugi manungda taruk asi hana priority thamduna kana bigi thabak government na lakholakpani haina Manipur government ki Directorate of Environment and Climate Change ki maikedi gi phongdorakli haukiba sahi lisingamaga samapan ga humdra gi matam state sida wetland punna sangaga yankairom lairami haibisi record phangli haba wapam phongdokladuna department asigi director ti Brajakumar na Manipur news ka unabda hai remote sensing agency na nauna pangthokiba aerial survey gi report matungina hauzik Manipur wetland oigani thajaba mafam chamaga taraga mapan khangdokpa ngamle masigi manungda wetland kunga mari phase wise oina kanabagi thabak paikhanaba lepnabada wetland taruk ahanba phase ki oina khangatpani ahanba phase ki oina kanabagi thabak paikhaliba wetland taruk aduri apunba hectare 3.51 park soba Kangpokpi district leiba Zaimeng wetland Bishnupur district ki manungsana leiba apunba hectare chamaga marfugu point nifugu taruk park soba Utrapat Imphal East District ki manungsana leiba apunba hectare 79.22 fak sauba Yadalpat Thawbal amasum Imphal East District anigi lona badalaiba apunba hectare sangago humfuga mariga point humdra ka mapan pak sauba Waithau Phumlokpat Kaksing District ki manungsana leiba apunba hectare lising taret ka samliga marfuga taret ka point kun pak sauba Pomlen Khaidem Pat amadi Thawbal amasum Kaksing District ki lona badalaiba apunba hectare lising mga satruka kunga nitoy ka point ni fuga mari pak sauba ikop parung pane
ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯖꯥꯏꯃꯦꯡ ꯋꯦꯠꯂꯦꯟ ꯎꯇ꯭ꯔꯥ ꯄꯥꯠ ꯌꯥꯔꯜ ꯄꯥꯠ ꯑꯃꯁꯨꯡ ꯋꯥꯏꯊꯧ ꯐꯨꯝꯂꯣꯟ ꯄꯥꯠ ꯀꯟꯅꯕꯒꯤ ꯊꯕꯛꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯄꯥꯏꯔꯒ ꯐꯨꯝꯂꯦꯟ ꯈꯣꯏꯗꯣꯝ ꯄꯥꯠ ꯑꯃꯁꯨꯡ ꯏꯀꯣꯞ ꯈꯨꯔꯨꯡ ꯄꯥꯠ ꯀꯟꯅꯕꯒꯤ ꯊꯕꯛꯅ ꯂꯣꯛꯇꯥꯛ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯊꯣꯔꯤꯇꯤꯅ ꯄꯥꯏꯕꯅꯤ ꯆꯤꯡꯗ ꯄꯥꯛꯇꯛꯅꯅ ꯎ ꯌꯥꯟꯊꯠꯄꯗꯒꯤ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄꯗ ꯂꯩꯕꯥꯛ ꯂꯦꯞꯇꯅ ꯄꯨꯊꯔꯛꯄ ꯂꯝ ꯁꯤꯖꯤꯟꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯗ ꯆꯦꯛꯁꯤꯜꯍꯧꯗꯕꯅ ꯏꯁꯤꯡ ꯂꯩꯕ ꯃꯐꯝꯁꯤꯡ ꯊꯦꯟꯒꯠꯂꯛꯄ ꯑꯔꯕꯅꯥꯏꯖꯦꯁꯟ ꯂꯥꯛꯄ ꯑꯔꯕꯥꯟꯒꯤ ꯋꯦꯁꯁꯤꯡ ꯋꯦꯠꯂꯦꯟ ꯃꯅꯨꯡꯗ ꯊꯥꯗꯔꯛꯄ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯍꯣꯡꯂꯛꯄꯁꯤꯅ ꯂꯝꯗꯝꯁꯤꯗ ꯋꯦꯠꯂꯦꯟꯁꯤꯡ ꯃꯥꯡꯁꯤꯜꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝꯁꯤꯡꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2010ꯗ ꯁꯦꯝꯈꯤꯕ ꯋꯦꯠꯂꯦꯟꯁ ꯃꯦꯅꯦꯖꯃꯦꯟ ꯔꯨꯜꯁꯀꯤ ꯃꯇꯨꯡꯏꯟꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯅ ꯅꯣꯗꯜ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2017ꯀꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯑꯃꯨꯛ ꯁ꯭ꯇꯦꯠ ꯋꯦꯠꯂꯦꯟꯁ ꯑꯣꯊꯣꯔꯤꯇꯤ ꯂꯤꯡꯗꯨꯅ ꯋꯦꯠꯂꯦꯟꯁꯤꯡ ꯀꯟꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2008ꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯄꯥꯏꯈꯠꯄ ꯍꯧꯔꯛꯈꯤꯕ ꯋꯦꯠꯂꯦꯟ ꯃꯔꯤ ꯍꯥꯏꯕꯗꯤ ꯖꯥꯏꯃꯦꯡ ꯋꯦꯠꯂꯦꯟ ꯎꯇ꯭ꯔꯥ ꯄꯥꯠ ꯌꯥꯔꯜ ꯄꯥꯠ ꯑꯃꯗꯤ ꯋꯥꯏꯊꯧ ꯐꯨꯝꯂꯣꯟ ꯄꯥꯠ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛ ꯑꯁꯤꯗ ꯋꯦꯠꯂꯦꯟꯁꯤꯡꯒꯤ ꯃꯊꯛ ꯊꯪꯕꯗ ꯂꯩꯕ ꯐꯨꯝꯗꯤ ꯂꯧꯊꯣꯛꯄꯒꯤ ꯆꯥꯡ ꯆꯥꯗ 70 ꯂꯣꯏꯁꯤꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯇꯔ 3ꯗꯒꯤꯅ 6 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯂꯨꯊꯅ ꯂꯩꯕꯥꯛ ꯀꯣꯊꯣꯛꯄ ꯑꯃꯁꯨꯡ ꯋꯦꯠꯂꯦꯟꯁ ꯑꯁꯤꯒꯤ ꯏꯁꯤꯡ ꯍꯦꯛ ꯇꯨꯡꯂꯤꯕ ꯃꯐꯝꯁꯤꯡ ꯅꯣꯇꯤꯐꯥꯏ ꯇꯧꯔꯒ ꯖꯤꯑꯣ ꯐꯦꯟꯁꯤꯡ ꯇꯧꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅꯁꯨ ꯃꯥꯡꯅ ꯄꯜꯂꯛꯈꯤ ꯋꯦꯠꯂꯦꯟꯁꯤꯡ ꯑꯁꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯗꯨꯅ ꯕ꯭ꯔꯖꯀꯨꯃꯥꯔꯅ ꯍꯥꯏ ꯋꯦꯠꯂꯦꯟꯁꯤꯡꯅ ꯏꯀꯣꯁꯤꯁꯇꯦꯝ ꯅꯤꯡꯊꯤꯖꯅ ꯊꯝꯃꯤ ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯐꯠꯇꯕ ꯅꯨꯡꯁꯤꯠꯁꯤꯡ ꯆꯨꯞꯁꯤꯜꯂꯤ ꯂꯩꯅꯨꯡꯒꯤ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯊꯝꯃꯤ ꯏꯁꯤꯡ ꯏꯆꯥꯎ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕ ꯌꯥꯎꯅ ꯑꯀꯣꯏꯕꯗ ꯂꯩꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯄꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯋꯦꯠꯂꯦꯟꯁꯤꯡꯕꯨ ꯅꯤꯡꯊꯤꯖꯅ ꯌꯣꯛꯈꯠꯂꯕꯗꯤ ꯅꯣꯡ ꯇꯥꯗꯕ ꯃꯇꯝꯗ ꯂꯝꯗꯝꯁꯤꯗ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯁꯨ ꯊꯣꯏꯗꯣꯛꯅ ꯂꯩꯔꯣꯏ ꯑꯁꯤꯒꯨꯝꯕ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2ꯕꯨ ꯋꯥꯔꯜꯗ ꯋꯦꯠꯂꯦꯟꯁ ꯗꯦ ꯍꯥꯏꯅ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯔꯤ ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯁꯨꯝꯅ ꯊꯝꯖꯔꯝꯒꯦ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯔꯨꯡꯊꯥꯡꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜ ꯑꯃꯗꯤ ꯖꯤꯞꯁꯤ ꯄꯤꯊꯣꯔꯛꯇ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ MUA ꯈꯨꯀꯥꯊꯤꯜ ꯚꯤꯂꯦꯖꯇꯒꯤ DK ꯀꯣꯔꯨꯡꯊꯥꯡꯕ 3ꯁꯨꯕ ARꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯐꯨꯔꯒ ꯖꯤꯞꯁꯤ ꯑꯃꯗꯤ ꯁꯦꯜ ꯂꯧꯈꯤꯕꯒꯤ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯏ ꯂꯧꯈꯤꯕ ꯁꯦꯜ ꯑꯃꯗꯤ ꯖꯤꯞꯁꯤ ꯍꯟꯗꯣꯔꯛꯇ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯔꯤꯡ ꯎꯄ꯭ꯔꯨꯞ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯥꯗꯞ ꯗꯪꯁꯋꯥ ꯃꯔꯤꯡ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯥꯏꯕꯨꯡ ꯑꯃꯗꯤ ꯃꯔꯤꯡ ꯋꯨꯃꯦꯟꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯨꯏꯅꯨꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯃꯃꯥꯡ ꯊꯥꯒꯤ 30ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯈꯨꯀꯥꯊꯤꯜ ꯚꯤꯂꯦꯖꯇꯒꯤ DK ꯀꯣꯔꯨꯡꯊꯥꯡ ꯑꯄꯛꯄ DK ꯀꯣꯅꯥꯏꯅ ꯃꯥꯀ ꯂꯣꯏꯅꯕ ꯁꯇꯪ ꯚꯤꯂꯦꯖꯒꯤ DS ꯃꯧꯔꯥꯟꯒ ꯂꯣꯏꯅꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯁꯇꯪ ꯚꯤꯂꯦꯖ ꯆꯠꯈꯤ ꯃꯁꯤ ꯚꯤꯂꯦꯖ ꯌꯧꯒꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄꯗ ꯁꯟꯁꯦꯠ ꯔꯣꯗꯀꯤ ꯖꯪꯁꯟ ꯌꯧꯔꯛꯄꯗ 3ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜ ꯈꯔꯅ ꯃꯈꯣꯏꯕꯨ ꯈꯥꯝꯕꯒ ꯂꯣꯏꯅꯅ ꯐꯨꯈꯤ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯖꯤꯞꯁꯤ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯌꯧꯔꯛꯄ ꯂꯨꯄꯥ ꯂꯥꯈ 4 ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯂꯧꯁꯤꯟꯈꯤ ꯃꯁꯤ ꯀꯟꯗꯦꯝ ꯇꯧꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯀꯌꯥꯅ ꯃꯔꯤꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯇꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯕ ꯂꯩꯈ꯭ꯔꯦ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯕꯒꯤ ꯊꯕꯛ ꯇꯣꯛꯀꯗꯕꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯔꯤꯡꯁꯤꯡ ꯏꯟꯁꯦꯀ꯭ꯌꯨꯔ ꯑꯣꯏꯕ ꯋꯥꯈꯜ ꯐꯥꯎꯍꯜꯂꯦ DK ꯀꯣꯔꯨꯡꯊꯥꯡꯅ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤꯡ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯦ ꯃꯔꯤ ꯂꯩꯅꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯂꯧꯈꯤꯕ ꯖꯤꯞꯁꯤ ꯑꯃꯗꯤ ꯁꯦꯜ ꯄꯨꯡ 23ꯒꯤ ꯃꯅꯨꯡꯗ ꯍꯟꯗꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯒꯅꯤ ꯅꯥꯒꯥ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯅꯥꯒꯥ ꯁꯤꯇꯤꯖꯦꯟꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯣꯄꯤ ꯃꯍꯨꯠ ꯀꯣꯝꯂꯥꯅ ꯊꯥꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯌꯥꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄꯣꯄꯤ ꯊꯥꯔꯒ ꯀꯪꯂꯣꯟ ꯀꯥꯏꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯃꯍꯨꯠꯇ ꯀꯣꯝꯂꯥ ꯊꯥꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯁꯦꯝꯖꯕ ꯌꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯃꯀꯨꯏꯂꯣꯡ ꯈꯨꯜꯒꯤ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯄ ꯀꯣꯝꯂꯥ ꯀꯌꯥ ꯁꯟꯖꯦꯟꯊꯣꯡꯗ ꯂꯩꯕ ꯑꯣꯔꯒꯥꯅꯤꯛ ꯑꯥꯎꯠꯂꯦꯠꯇ ꯄꯨꯔꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯃ CM ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯗꯨꯅ ꯍꯥꯏ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯈꯥꯗ ꯁꯟꯖꯦꯟꯊꯣꯡꯗ ꯍꯥꯡꯂꯤꯕ ꯑꯣꯔꯒꯥꯅꯤꯛ ꯑꯥꯎꯠꯂꯦꯠꯅ ꯂꯝꯗꯝꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯀꯣꯝꯂꯥꯁꯤꯡ ꯏꯝꯐꯥꯜ ꯑꯃꯗꯤ ꯗꯤꯜꯂꯤꯗ ꯌꯣꯟꯅꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ ꯄꯣꯄꯤ ꯊꯥꯗꯨꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯃꯍꯨꯠꯇ ꯀꯣꯝꯂꯥ ꯊꯥꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯁꯦꯝꯂꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯂꯤ ꯂꯝꯗꯝꯁꯤꯗ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯃꯠꯇ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯈꯤ CMꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯀꯣꯝꯂꯥ ꯄꯨꯊꯣꯛꯄ ꯂꯧꯃꯤ ꯑꯃꯅ ꯍꯥꯏ ꯃꯥ ꯍꯧꯖꯤꯛ ꯀꯣꯝꯂꯥ ꯄꯥꯝꯕꯤ 900 ꯂꯣꯝ ꯊꯥꯔꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯝꯂꯥ ꯄꯥꯝꯕꯤ 100 ꯃꯍꯩ ꯌꯥꯟꯗꯨꯅ ꯂꯣꯛꯂꯦ ꯄꯥꯝꯕꯤ 100 ꯈꯛꯅ ꯄꯨꯊꯣꯔꯛꯄ ꯀꯣꯝꯂꯥ ꯑꯁꯤꯅ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯂꯥꯈ
1.30 rom tan ngamlagani kariguma pambi satru asina mai iyalakpa matamdadi lupa lakh tarukti irai laina tangani CM na lusingduna mayai ka basinja ki mayok changchiliba war on drug campaign asi sakoli popi thadrabasu isana honarabadi sentok lambi irai laina CM yai habadu unabigidama komla thabagi thaba asi pekhalapani makasa tharapoira ngasi phomkhiba naharol thaudang pauksigi ani subala maidigi special content moina lakhosaraka na mayam da thamjagi World Kuki Jau Council na Isreal gi Prime Minister Kanbiyu haina Dhabi toukhre Dr. Akoichna Singha Manipuri sing maru oina maitai Naga Paite versus Kuki conflict maraksida World Kuki Jau Intellectual Council na Isreal gi Prime Minister mi Netanyahu da Bharat ki Indian Constitution ki article number 3 ki matungina Bharat ki manungda lairiba outer Manipur gi Kuki singda Kuki state ama semna ba appeal tawkhibaga loidana wafam asida minority oina lairiba Myanmarsi Myanasiya Kuki singbu Bharat amadi Manipur gi masing yamlaba nagarik singi miyot minai digi Kanbiyu haina council asigi president vice president general secretary consultants amadi Director Child Women's Empowerment Oidibasing Mathangsina Dr. T.S. Haukip Dr. Thatang Hangsing Sungzalen Haukip Professor Dr. L. Dena Dr. Sir Hais Amati Amasum Miss Bonja Sabi Simte Singna Kuyek Piduna Pokachi Langatkre Hariba Council Sina Mi Netanyahu na Israel gi amadi Gaza Strip ki lan marakta asumna Aikhoi adongi Israel da ladiba Kiryat Arba Melot Sadrot amasung Carmen lamdam singda Kuki Manasya lising taraga mangan khunda adun ladiba Kuki Jiu singa igi mari lainabana inkumja lising ani ka ahum dagi ngasi pawba tangkak naina Bharat ki awang pok lamdam sing maru oina Mizoram Assam Nagaland amasung Manipur dagi yamlaba jau Kuki imung manung mayam adongi lebak ta khundari baduna praman oina taklabani madudi Aikhoibu Israel gi Kuki Jiu singni khanbiraga Bharat Myanmar amadi Bangladesh ki Torah amadi Bible Abraham gi masa Isaac amasum Isaac ki masa Jacob loinana Jacob ki masa Joseph ki sada nauda ni khanbiyu amadi masidanatana Aikhoi Bangladesh ki Sitagong Hill Trek Myanmar gi Sin Kuki state amadi Bharat ki Manipur da lairiba Joseph ki masa masu oibising kumja English ngamaga samapan ga kuntra amasum English ngamaga samapan ga nifu gi matamda Europe ki Hitler gi wakhata lakhi Israel masa singni haina tattana otpa nairiba sidagi kanbi pham thui haijakre wakachi eduna makhata na palli madudi inkumja lising ngamaga samapan ga nifu ga taretagi Bharat na ningkha hek tambadagi Kuki singna Manipur gi Kuki sing lusingba amagi makhara Kuki National Assembly semduna Kuki statehood tanduna lakhi masigidamak Manipur gi Kuki singna Bharat ki yefana bagidamak mateng pangduna lakhi asigumba tanphamasida Manipur gi maitai lipun aramai tengol amadi state force na Kuki Aikhoibu paktaknana halakpada ngakpinaba upay amadi kanbibada mating pangbinaba laitraba Kuki sing Aikhoina adomgi Israel Prime Minister gi mafamdagi takak asida marak thatpiduna ngakpi sanbibaga loinana Kuki statehood tanbasida mateng pangbiyu asumnasu phongdokre wakatse memorandum aduda Manipur gi pak sawi square mile satre khaktani hainasu iri amasung wafamasi Manipur University gi professor maming losare amanasu co-supervisor oiba research ki thesis amada ayaba piri haina pali makhatana kunthra suba paragraph Manipur gi maitai singna inkumja lisingani ga kungo humdagi me humdagi maitai singna Kuki gi khungang sing ahanbada Sandel district humpu ani subuda Kangpokpi district maudra ga taruk Arifra taruk ahum subuda Susangpur district taraga humdoi mari subuda Imphal district tara amadi search amasum administrator quarter sahumga yanghaiga taruk subuda yum lising taruk mai thadok pikhibada natana Kuki Jau Myanmari Myanasiya lak ama rom lanjena handuna laidi haina panbaga loinana Manipuri maitai singna Kuki singbu haupang kaubi patanatana Kuki Jau Aikhoibu hakmatpaga loinana otpi naibibana khangamdraba Aikhoina tanjariba Kuki state UT country natragana separate administration tanmana mateng pangwinaba haijabana singbu pali Manipur gi santi pamjaraba imaibel singi amadi P3B gi sakot lamjel da yangna satningliba donggi yomborel oigadoriba Satrana harul singna Manipur lengakta
Myanmar Kuki sing landaraktringeda hana ingtapa punsi marel adugum hanjin hanbiyu haina lairak konsang sar pumba nil khongduna launaringai sailaksida Puramaki on a tainable matakta pankriba cookies of council sina paragraph kuntraga matai subada mashimasu Kumza English singaniga kungo humdoigi me kunga tereta Union Home Minister Amit Shah lakpada maitai militants singna Imphal leiba cookie singbu ngakliba kuntraga tere suba Assam Rifles ta landakhi amadi Manipur Commando Manipur Police amadi IRB singna lusingba mitai lipun amadi Arambai Tengol na Susampur Kangpokpi amadi Sandilda Landadana mangta kankiba mayambu amadi Manipura cookie zau kangbu singbu paktakna hatpabu Bharat ki Prime Minister Narendra Modi na nungai thokpa nupamasa happy boy oina laithui haina maral siri punamak sidagi amadi Manipura thokliba thakdok sing sidagi asumna khangmangamle maduri Manipura anganbada lakhibadi khongjai singni eduga athengbada lakpa cookie singni Myanmar si Insasia amadi sin cookie singna malem gi mangda but oina sanaduna Manipur ba mohana hingatpa ngamloidaba mongda matam kuinadagi haibadi sahi 38 romdagi thugaina bahonaduna laklamle Wapamsida state sigi sarkar natana Manipur hingminariba miyoi khudimangna mikupna homsingna tungda lakadaba surol gidamuk Manipur kaidanaba tawpham amadi thawrang khudimak yatpham thokpra haiba waphamdu lakle Makasa tarakpo ina hoyelan pawdigi topa maruiba I pawksing miyamna thamjage Kuki militant singi lan thingba ngamdre moirangi thamna pokpida ohumlak landarakre Mamang thagi kuntrada lamsang PS na kualiba kadangbangi Maning singtaktigi Kuki militant singna bom amasung nongmai kapsinduna sa tharakiba akan melandada khulngak pamiyoi ani laikhidraba matungdasu laingakna periphery area sing the state amadi central forcing deploy tawrabasu Kuki militant singna makhata na mitagi khul sing tamna sa tharakpa attack thingmangam bigi moirang PS na kualiba thamna pokpida ohumlak hana Kuki militant singna bom amasung nongmai kapsinduna landarakre ahanma thagdona ngarang numidang pung 13 minute kulom tarakpada thokibane Kuki militant singna pungpa masida thamnak pokpigi maninglom de laiba singi saruktagi bom amadi numai kapslakibane adu Kuki militant singna attack sa tarakiba mapamado Kasturba Gandhi Vidyalaya sangna anisuba IRB deploy toribane mapam asidagi khara kakhalagana chamaga kunga mari CRPF ki post ama lairibane duga singi saruktana BSF amadi army na singba personal singi post sing lairibane adubu khurak hangdan state amadi central forcing deploy torobasu Kuki militant singna thamna pokpigi maning thangba singi saruktagi bom amasum nomai kap tharakhibane makoina kablakpa bom ama IRB personal sing laidiba mafam asida lalaga pai tharaktuna pokaki adumaina khulnga ku singi maikeri Kuki militant sing tamna khut hankhidabana nakal ani gi marakta asu apana mati yaukide ngarangi thagdo si thokraba matung ngasi ayuk pung 13 minute 10 tarakpada anirak subu oina thamna pokpigi Maninglom da leiba singlom degi Kuki militant singna bom ama pokai halakpaga loinana nongmoi maru khara su kapsilakre ani sube etekna ngasi ayuk pung 13 ga makhairam tarakpada sa tharakibane Kuki militant singna lower khoren taklom degi amung hana thamna pokpi tamna nongmoi kapsilakibane ahum suba makoi gi etek asidasu khulngak pusingi maike digi handuna nongmoi kapkidi maram misna nakalani gi marakta aso apan yaukidi Amaromda ngarang numidang pung nipon ga makhairam tarakpadana Imphal West ki kautruk amadi kadangban ga lonaba mafam sing tamna Kuki militant singna makhoigi drone sing yamna nemna pahelakpadagi khul singna subu ngaglakliba khunja singi maikei digi drone sing tamna numai kapki khulngak singna drone tamna numai kapsin ba horakpadagi makhoina pahelakhiba drone sing amuk halaga singlomda pasinki adomaina mak drone sing tamna numai kapsilubadagi kautruk singdong Mitai lekai tamna Kuki militant singna nongmai maru kulom kap thrakhi attack asida khulngak pasingi maikei degi su handuna nongmai kap khi du nakal ani gi marakta aso apan yawgi pau phangkhide haina pau sida pali atopa pau mana West Bengal pangthokadaba exhibition Kuki militant singna sai humdra ga ni thoi suraba mitai ama khat khibe ki ayek palai utlugadori lanjenariba lai yek pa ohum na yek pa langi lai singna ayeng busingi pungning sumat kadori Manipur State Kala Academy MSKA na sinduna West Bengal gi Santiniketan da leiba Santiniketan Society for Visual Art and Design na pangthokadaba kunga tarirak suba group art exhibition na Manipur gi lana maram moiraduna lanjena duna lairakliba lai yekpa miyoi uhumna yekpa lan gi lai sing yauna Imphal Art College ta mari suba sahida tamliba lanjenariba athokpam maipak snagi
Maisak haina mingthonba ayekpa saktamda Kuki militant singna artist asigi masagi sei humdragni thoi sukhraba Mapal Muhindrobu Paduna Hatkibig ayekpa lai su utkadori exhibition asida utkidaba apunba lai kunga tereki manungda ahumdi lanjena dunu lairakliba motbungdagi laisom Rehesandra Hazardagi Hemchandra Thaudam amadi Shero Makhalekaidigi atokpa Maipaksna mitaina relief camp da yekpa laisingni Makhoi uhumna utlugadaba laisingi manungda Kuki theorisingna mitai museum da landabada Assam Rifles na tumina yengdunu leiba Maki apokpina manang nupaga lanjelakpa amadi yumai sakpana singba artist asina thengnakiba langi saithing kya gi mami saung tari hauzik langmaidong da hangba relief camp sangjafam lauduna leiriba Maipaksna na phongdorakpada Magna yekliba lai si magma sana thengnakiba awawa pendaba khoisaunaba kya dugi mami naiki Motbungdagi lanjelaktuna hauzingna lamoi khongnang khongda hangba relief camp da leiriba Manipur University of Culture Master of Visuals Arts ahumsubu semester tamliba Laisom Ritu Sandragi Papetari haina mingthonba laidana lamdam sida thokliba hana sunaba sida laingakna natragana angamba amana miyambu hanglaigum sanabagi mong uli Sar Hazardagi lanjelakpa Hemchandra Thaudamgi imprisonment haina mingthonba lai asina miyoibagi maru oina artist ki wakhalonda afa punaba pokpa adudagi Ningtam ningbagi wakulon fongdokli Hemchandra na hauzi kodom pokpida asanba kamada make loina biga loina na sangja phamlauduna leiraga arts ki oja mas oiri pangthokodoriba exhibition asigi matangda MSKA gi deputy secretary Umananda Kombralapamna fongdorakpada hanak pangthokodoriba group art exhibition asi kunga mapalak subani kunga tare suba exhibition na English ngani taraga mangada pangtholaga sahi yamna kuina lepluraba matung English ngani kunga humdoida kungani pan suba exhibition pangthoki MSKA na sinduna pangthokpa exhibition ani gi manungda sahi gi pangthokpa exhibition di mi amana hekta thagalakpa yai adobo group art exhibition asidadi mi amana hekta yawiyadi maming lairaba senior artist kumbagi art work na ayamba utkali hanaki lani satheng mipum tingna nangle Maramasina lanjinari artist ng yekpa laising du art ki masak magun ningthina khangba Santine Kanta kumba maphamna utkadoribani masina artist ng asiga mapangi art collect tawba pamjaba miyamga samnaba pau phawna duna tungkoin afaba mari thamawbigi khudong saba pigin haiki mana maka taraduna kungi mapan suba group art exhibition asi maming lairaba artist amadi Biswa Bharati Santine gi Kala Bawon gi Hanagi Professor Amadi Principal Dr. Janak Baskar Nazari na hawdokani haiki Makasa tharakpoina pona pampausi dige to papawmana Sisipur Government Office thingmagi khongjang komthokre Joint Student Body JSB Susampur na hawkibu January taraga mapandigi government ki office sing matam kaktana thingjinmagi khongjang sangsilakpa du karamakai komthokladuna supnagi irai numit kaktada office sing athingma thamlagani haidi JSB ki sirolaman hai sumdaba thawong kya satharakpagi mayokta yaningdaba phongdokpo oina look asina government office matam kaktan thingjingbi khongjang sangsilakpani amaramda miyamna phangphom thokpa service singi khalaga government office mathau tawdaba yadabana satdanu komthoknaba gorep lobani adubo athingba si irai numit khudingi sanagani masida government official natragana ataina sogat piu haidi losilakpo oina to papawmana Manipura CAA satnabi yaroi JCILPS Union Minister Amana India Pumbra CAA Satnaba Hauragani Herakliwa Sina Miyamda Zamamna Papokhale Manipur CAA Satnaba Sunga Yaroi Manipur Miyamna CAA gi mayokta lepli haibasi India lengangna kaudaba phai karigumba nampuda lamdam sida masi satnahana ba khonaraglabadi hanadagi hena kanma khongjang sangsilakani haina JCILPS ki sirolaman haidi Siolasin hai Ministry of Home Affairs Foreign Division English ngani kungi September gitang kunga tereta Bengal Eastern Frontier Regulation 1873 ki makhada ILP sanaba state singda CAA sanaro herkiba lekre punama laina handak Union Minister amana India pumada CAA sanaba hauragani herkliba sina miyamna samamnaba amapokale Citizenship Amendment Act 2019 CAA si India pumada sanaba hauragani hairiba si Manipur gi oinadi yofom tokte haukiba English ngani taraga nipandagi Parliament ki House animakta bill si pass tawnaba honarapada Manipur miyamna North Eastern India gi state sing pulaga no cap in North East haiduna sangsilakiba khongjang adu ningsingli Manipur gi oinasu Manipur
against citizenship amendment 2016 menpe kauba apunba loop ama semduna India government da akan bi hok sanction kiba du su kaupam tokte haukiba sei kya dagi illegal oina Myanmar amasung Bangladesh gi sangsilakhiba foreigners singa masum domestic migrants singna thumhatuna population explosion thoktuna leidiba Manipur gi oina di cap asi satnaba sukya yaro habigi ho mipum kudimangna kaunadri North Eastern India gi saru ama oidiba state sing haibadi Assam, Manipur, Nagaland, Meghalaya, Arunachal Pradesh, Tripura amasung Mizoram na singba state singda meeting kya tawraba matung Imphal gi city convention na pangthokiba North East People's Convention na North East Federation of Indigenous Peoples nefi kauba apun malup ama semduna North East the caps na ba yaru habigi word dokhi loinuna demand sipuna tawmina khibane adumana Manipur gi oina di mito miancha singa masum foreigners singa na ba kariguma makhalgi ngaklo amata leiti haiduna ILP system na bi ayaba India government firakhibane loinuna India gi president na SNP khibane Masidana tana Manipur inner line permit guidelines semduna secretariats from departments government of Manipur gi gazette notification thoktuna English ngani ga taraga mapan gi December 13 ga mathoi ri ILP system na ba hokibane Manipur hojik mai hongna salngi tanja India gi state punamakta CAA satnaragani hairibasi Manipur gi oina di yokhom sungthok thokte kariguma Manipur yauna CAA satnaragani haibagi thaurang lairabadi khudakta handokpiu lal asina thainaba natragani illegal migrants singbu sawgatun state asida CAA satnanaba thaurang tarolabadi India government gi mayokta miyam gi asawbasi haitarakani Haujik sathariba lal asi loisinanaba state asida NRC update tawduna mito khandokpiu haibana singba lauringai serakta CAA gi issue amamuk hapkalakpa asi peningai oidi India government ki mafamna thamningba wafamdi Manipur CAA satnaba sungya yaroi Manipur miyamna CAA gi mayokta lepli haibisi kaudaba phai haina sirol sida makha tari ado haujik oina di miyam paus matang sa sinjarage masum miyam punana update ngaminasi